Hello, I giving Baboyna my rakpum. Nahanam Pumas the Esorgi wapau tana bugida maglak piba and sigida magatagatari. Agi prathnadi, Nahan attack the wapau and sigima palna, Esorbu and Nungsiba, amasung mahaki me, aduga mahaki singlup in Nungsiba sin. The Hagna Nahakin from the Nolukchoning badudi, Nahan attack the wapau asina. Nahanaki singlup the pipam topanaki commitment, amasung Nahaki singluki luching missing in makha pon pam tokpa adugi mahutisilhandigan. Adu wapau sigima palna. Nagising lupa hina nungsiba, nagising lupa luching musing hina nungsiba, adu kwai maru oina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Ephesians chapter 5, verse 18 dagina 21 ba wahang dokpiyo. Now masigi hoi focus ogidu ba text do verse 20 amasung 21 oigani. Andubu hena mayek sengna ikoi gyan taminana bagidamakta verse 18 dagi bazargani. Ephesians chapter 5, verse 18 to 21. Aduga yu ngaugalan maduda wathok lanthok lay madugi mahuta Thawaina thalli nakoi amaga thagade esei singlupki esei amasung Thawaina oibe esei na ngang na sakno ibungogi maphamda nakoi gi thamonungda nungsiba sago tomorrow ngasi mpham verse 20 amasung 21 maram pumnamakta Aikoigi ibungo Jesu Christagi mingda ipa Esorgi maphamda matam pumnamakta thagatlu. Christabu kibagalana nakoi amana amagi makha pono. Verse 20 and 21. Maram pumnamakta Aikoigi ibungo Jesu Christagi mingda ipa Esorgi maphamda matam pumnamakta thagatlu. Esorbu kibagalana nakoi amana amagi makha pona. Pranathus. Baisor aikoi bu mateng pangbiyu. Nahaki wahai ase khangjanabagidama. Prabhu nahaki aningba aikoi punsigidamakta nahakna leiba nahaki aningba amasung apambadu nahaki wahai gi mapana aikoi amamambu ngasig numita tambiyu aduga takpiyu. Prabhu aikhoibu apangba singumnatana asingba oinanaba gidamakta aikhoibu mateng pangbiyu. Aduga madugidamakta nahaki yathang phangjaraba matamda hairba yathang adubu injaba amasung tawjaba aduni. Marmasana aikhoibu mateng pangbiyu Thawaina singmanhana aikhoibu akarma thabak subiyu. Aikhoigi pa Esorgi haiba injanabagidamagta khorangba khaktang natana pangal supinabi. Ibunga nahaki wahai mapana ngasinimda aikhoigi pa masak mayek singna takpi. Aduga pa adugi puning hongjanabagidamagta pangal da khoi pinabi. Aduga hongningbagi wakhalsu amasung apamasu khoi pinabi. Aduga khoi Christ utpi. Aduga khoi thagatpana thanba thajabana mojabada mateng pangbi. Kuimang singasing mapana Christ hina wangsunu nahak hina wangsunu aikhoina nemsunu ayagina nemsunu Jesu Christ mingni jiribani. Amen. Aikhoigi Ephesagi nainaba maru oina Ephesabandu mangagi pada taranipandagina kungamathoi phauba asi aihakna sandoke haina plan toba adudagidi nomaising ani henna sandoe. Harbuki musing se Esorgi tharang hainai thazi. Maram ni silna sing harbu jaga aikhoina nainamina kraba Thawaigi mapana karam haina chatkani haina nomaising ani dagi khoina nainamina kraba khudingmak sing asi ayamba thajabasingna chamamnaba ayamba thajabasingna mayek sengdaba or karamana mayek sengdaba duna maram oiraga tonganba degree amada low adugumba text makhalamani. Kangbu khara amana Thawaina thanba oiba taragadi nat mioi Atoppa lon ngang ado wani haibagi lana thajnaba lay
Kamu karamani Thawaina bu thanba oiba taragadi pastor oigedobun habi wakal khanba mayam le kamu karana Thawaina thanba oiba taragadi worship leader oiba anointed oiba khuding maksing kamu karana Thawaina thanba oiba taragadi healing tauba adudagidi mi sing bom tuhanba oigedobun habi tongan Esorda haina tanbideba maongda lana thajaba mayam le adubu aihaki asa amasung prathana do thajabadi aikon mamangi nomaising ani dagi Thawaina thanbagi matangda adugu Thawaina thanbadu karam haina ubagi haina haibadu koina mathang manawna ni yengminar khibadu gi mapana karino Thawaina thanba haise karam haina Thawaina thangani adugu Thawaina thanba oiba taragadi karamba punsi marel dagi Thawaina thalle haiba khangani haibadu aikoi bhab tamina gani haibjai gi asani adu kari ma make sing the boy batagadi worship se lor ba matam na ko chilna sing phami jagi adu wahang sing thangbi wari sana se maram da sigi jaga sida aikoi mamuta na khangba chume maram di ai hang hai bagi maram si thodo hendo padi hai ba section sigi mamang da aikoi da Esorda wahaina thajaba amona ko bi makodu kari no sing na chana bi da low sing da chana to walk in wisdom to be wise asing bo ena vida magta adu low sing na chana magida magta adu low sing na chat mi du karam no mana chatli ba sikrai chatli ba no kari gi chatli ba no karam haina chatli ba no achum bana kari no aran bana kari no ngangi wasina kari no kari gi damak ta ngang li ba no hingli ba punsi sina kari no kari gi damak hingli ba no hai ba du Esorda gi wahai gi mapala Esorda gi wahai gi anok ta gi yenglaga adu mayek sengnam sung chumna khanglaga hingba du asing ba mi aduga kariguma nang amasung aise asingba amon hingedaba maramna Thawaina thanba punsi Thawaina pan satba punsi asisu karino karamaina chatkani karigi chatkani karam haina khangani haibadu asingba Christian ama oiba taragadi madu khangom toy adugi makta now ton moong dai khon mamang no majing anida mi singna Thawaina thananabagi da makina haidi khanaba adubu aran ba mayam sing ekoi dynamic nakar aduga Thawaina thalle haibagi manifestation uthokpasi asi oigani haina khan adu aran mong gi manifestation adu kari kari ko yengmina kra adu pona verse 19 adu dagi yengakpa matam dadi Thawai asengna thanba mi khuding mag sing ase yamna extraordinary oiba thabak sing amata taude men and women filled by the Spirit of God doesn't do extraordinary things. They do ordinary things which God uses for extraordinary purpose. Yandara. Aikoi Thawaina thanba mi amabu Esorda yamna chamba moongloni adu achamba thogal matau aduna magi chamdaba yamna ningthijaba matik mangal ge purpose ki damak sine amu hana koi ningsing se x6 ta sigul manungda mare sangnana ba lere chak insang ye yenabagi matang chak thung phidung yenabagi matang da apostle singuna kare na khoi gi maraktagi Thawaina thanba mi taru khandoro aduga makoi na se yengsen seno karino Thawaina thanba mi sindu kaidabe da chak yele chak thung phithung yele ordinary task, right? They were table server table imo serve tawida ko mi singi awara pa yengselaganda awara pa du phangal khraba singlu kimi singna kat la khraba po singdu paiselaganda awara pa leba singdu da chang manana yen badane Thawaina thanba ba very ordinary task but God used that ordinary task to fulfill his extraordinary purpose kari unity in the body of Christ mari yenna badu Thawaina thanba mi tarukna table serving tarukpadagi mari yenna gidre nungsina bengelbe adu kadara asomdana apostle singduna wapam sandoi prana to adu singlu bena chakole see you don't have to be extraordinary I say we don't have to be extraordinary I say ekta mayam dagi hendok pathong oigedo atugi mong khari amat lete Thawaina thanba ko see our God is simple he's not a God of confusion is one thing yam chamba now chamba haina ma se aikoi pangkhang khangbe aba moong adu dagi di magi matik magul se am laina khangbe aba adugi moong na chamba nate
Karamba mong ma chamise magi aningba magi apama magi plan khudimang magi wai chamna amasung sengna chumna du mayek la na uthokpi. Hence proof ki mong ang hol kdo kanam ta leite ibong magi wai pa matam. Very clear, right? I will chapter 5 adum pak matam da kaino command say walk chatlo karmai na chat kadino. Nung sibada asing bada losingda mangalda hozina Thawaina. Karmai sa kani make na tayo. So the call is not only to do something, but also it's very clear on how to do those things. It's very simple. Very simple. Now, for the sake of new brothers and sisters, repeat the kara adum hanzal labada. Thawaina thanba oiba taragadi pan jong gadawni Thawaina thanba oiba taragadi mi na ba phani bangam gadawni Thawaina thanba oiba taragadi anon tangang gadawni kariyamat uba phangde Bible manung the phol mafam asida Ephesians chapter 5 verse 18 to 21 phagosi parak matam Thawaina thanbagi thabak adugi matang yamna chamba mongma har pasi Thawaina thanba oiyu adu oiba taragadi si pan jong adagi healing to adagi anon tangang karimta yamde. Right? Very simple. If you're filled with the Spirit, sing to the Lord. You see? Very simple thing. Right? Very simple manifestation. Or nangi kutna theng mi tara tu hallo. Adu haide pon. Nang Thawaina thanba oiba taragadi Prabhu da esei so. Very ordinary, right? Sunday numita ko how's they say secretary. What's extraordinary about it? I ko kanamta professional vocalist kanamta nate. The professional instrumentalist kanamta nate sida. A professional guitarist or professional kahonist kanamta nate. I say I ko am konjel loin phajaba kai sunate. Loin mak surta de. Very ordinary things. But adu ba ko mamang no majina kari this ordinary task of singing to the Lord, Esorda Prabhu sakpagi mapana, I could sakpa matam. Let's remember horizontal and vertical relationship. Horizontally, I hag na esei do sakpa matam da aigi nak amasung ye tung amasung mang na pamliba itil inaw adubu Krista da Esorgi matik mangalda thagatpa semgatpa amasung Esorda point over. I could kari say. Howzik tai khoi sakib ise do karna ahum sube ise Jesus paid it all, right? Pap na wakal war ka na lang pa missing aduda adug Esor khangda ba missing gi mafam da apapa pau tarak pa matam da apapa pau da maram orga pap ki polum khudimak sing pap ki to man khudimak khanak matam da karam haina conview phangni haina wakan khaling matam da when we sing that song Jesus na Kuding magsing do payment do to kre Jesus Christ na kokpi kre handok pi kre Jesus na aibu pap ki makpa kuding de unmuk ngono chamthok kre that song encourage that brother or sister aduga pap ta kana struggle to be till inaw do here it is, the blood of Christ. See, we sing to one another. Ako amaga da sang na aduga sang pumatam do kre ay na sagli be say do ay gi till inaw singbusu. I'm ministering my fellow brethren when I sing. That's horizontal. Vertical kadawe. I ko na Jesus Christ na I ko gida mag to bikraba esei do sak matanda I ko na taibang pam da lauthoi si kaino Prabhu gi mafam da Prabhu na si kaya gi mading thi jakar nang na ai gi pap chamthokpi nang na ai gi pap kokpi Kegum na nganglam ba ai gi pap si unmu ngauna chamthokpi oining ba oisunu morning ba chang da mochunu I hang nangon na lakja matanda ai gi pap unmu ngauhan bi. See, we praise Jesus. We sing to the Lord. Ordinary thing, doing, fulfilling, accomplishing, extraordinary purpose. Ephesians chapter 5, verse 18 to 21, the main idea ko na yang minakibadun. Sunday khuding hanzalaba na maran ay amuktang harakan da ilusin game. Thawaina thanba thajabana Prabhu esei sak-i, thagatpana thalli, amasung Atoppa thajabasinggi makha polli. A spirit-filled Christian sings to the Lord, is filled with thankfulness, and submits to fellow believers. Hi, mas dekho verse 19 pa wo yang kring asin dekho yang minagado sa verse 20 amasung 21. 20 na kayo.
Esorda, matam, pumnamakta, thaglu. Give thanks to God always. Atoppa haiba oiba targeti. A spirit-filled Christian, give thanks to the Lord. Give thanks to God always. Thawaina thanba thajabana. Esorda, matam, pumnamakta, thaglu. Verse 21. Atoppa thajabasinggi makha pollu. Submit to fellow believers. Or sentence on high oiba targeti. A spirit-filled Christian submits to fellow believers. Thawaina thanba thajabana. Atoppa thajabasinggi makha polli. Now, verse 20. Kaya man has pona. Maram pumnamakta. Now, Paul hai buhay sing that amamamon yengbi. Maram pumnamakta. Aikhoigi ibungo Jisu Christagi mingda ipa isorgi maphamda matam pumnamakta thagala. Command se karni yamna clear. What's a call? What's a command? To be thankful always for everything. Matam pumnamakta hiram pumnamakkidamakta. Sure with thagatpa. Now, hi with the koi makatan kuptani minarakani. Adu yam clear way po sida. Thagatlu. Adu oiba targeti karina magna po if isagi thajabasinggi sida hari base. Karina magna thagatlu haina hari base. Maram pumnamakta. Adu matam pumnamakta. For all things and always. Give thanks to the Lord in the name of Jesus, to our Father. Verse 20 is a young matamda. I quit a mamangi verse 19. The young bamatam the Kariha Tazab. I quit we are defined by singing. We should be defined by singing. Our mouths will be filled with singing to the Lord. I quit give punsi Tazab. Kudimak sings says Saisakpa Saisakpi or get away. Condel Pazabe. Tibe, Sutabe, Tadabe, Kamanto, Mapung Pana Saunate, Kumang the Yaminakran, just sing. Say so. Say so. And do us the Harsana Tagatlu. Ado over targeti, verse 19 at Hazab I esei sak-i punsi over targeti, verse 20 as in Talib second Christian oiba targeti. Christian oikro nangamasung ayasi, I punsi asi. Thagatpana thanba missing with one. Thajabo crab I could punsi asi Karina Thallo the Habitardi. Wakatpa, murmurum sonba, Tanunda, Wangangba. Harvesting over the one. Adubu, Thagatpa, Adu high but no Thagatpana thanba. Adu high with Thagatpana thalli Christian, Thagatpana thalli Tamoi, Thagatpana thalli punsi, Adu Liraba Kangpok Sangam the Hingamba, Adu Apam Port Karim the Pangam the Bay, Cancer Naramba, HIV positive, Webasuya, COVID Nabasuya, Adu Punsi, Animamata Pang the Bay, Adu Jesu Christi Tungi, Laga Tamoi, the Thagatpana Talaga, Nunti Nimi couldn't make Jesu Christi giving the Ipa is ordered Thagatli, but Christian Adu. Thawaina thanba Christian. Adune Paul Holmes the Harvest. Karigumba Thawaina thanba Christian adu thagatpana thangado boiba targadi Thawaina thanba Christian adu punsi Karina manifestation to Karina utokani wakatpa murmurum sonba nungda wangang ba chinda murmurum porok sonba aduga thamoidana ama aduga chindana ama maithongdana ama manungdana ama kudingmaksi ama thak tawre aibadi thengba yadaba So never get them done. I get them later. I think the Katang so be out of it. Kind of cap horror number get them done. I later. Chin ban said they give me targeting Maggie. Wakals, why is it? I'm at the talk to her. Appreciation, I'm at the talk to her. Mangon the Atoppa thajabana khara phagat ki matam the Esorda isili na nang tar the yamna phai Esorda yam thagla haina haim bagi man mana tar di ai to ngamni kai da wege ma da mira ai jumini ma ma khurani pala ai khurani pali ma ka ai mit hum ma mit hum pala ai mit ni pa ma te adu gi wakal natte ase mu hai ba dar thajabana amasung ai se kari gumba see
Taibang pan ba sida leiba matamda ai khoi bu ibungo mahana kawiba se taibang pan ba gumna oidana bagi damak we are in the world not of the world taibang pan bagi di natte adubu taibang pan bada lei adu ai khona tawrisina kare taibang pan bada leirabani na kharasu dum pundaba yade na adugi wakhal du da kaidora chaubi susigi matang na complain tawi aina complain tawdi kisu kaide asigi matang da mazu wakale ai wakat padi kayam kai ai khadara wakali madi wakatabra si ura si asinang amasung ai khoi pap na maram oiraga ai khoi gi kare haigani Kristana Esorda Kristagi mapalna ai khoi gi damak tawbiraba mayek sengba thabak khuding mak sing adu migmang na sengna tarang khangna aduga tarang mayek lana thamdabagi maramna taibang panbagi ba arang ngaihaki ningba thungdaba ngaihaki pendaba ngaihaki apamba phangdaba ngaihaki nungsiba phanghaudaba ngaihaki thagatpiba phanghaudaba ngaihaki nungaiba phanghaudaba khudingmak sing aduna hairibadu asdagi hena chawba mai Esorda gi damak tawbiriko haina khanbagi mota asi phangde asumaina yengakte asumaina hairakte asumaina thagalakte asumaina aibu masak thangbide khudingmak sing ko ekai tamada wakatpana adi murum sonmana Atoppa inaogi matakta nungaitaba pendaba kongai ma thangbatpana aigi matakta laigedoba khudingmak sing adu loinamak lauthok Atoppa china loinamak haithaba adu nanga amasung ai punsine hek tawus singa amasung adu thajaba magi punsine okedoba nate adu ne pon gomsa haibas apangba khara aduda Esorda thagatjabagi mod kona dene taw Prabhu magi na si thabak pipiraga aingon na si thabak pipiru sai kare mana nungairaga aina walisna kare why me Lord karino aingon na tawbiri se aigi punsi se karino Prabhu hada bejel now sing aikhoigi thamoigi oiba aikhoigi punsi aikhoigi napal aikhoigi kalakpa aikhoigi oijaba thiba khudingmak sing asina aikhoise kaya ge matik mit tanghan ge haibo oiba targadi aikhoina phangiba khudingmak sing asi phaw aikhoina phangbada matik charabugumna khalalaga aikhoina phangningbadu phangdaba matamda aina matik chabagi wakhal du leiraba self seeking self deserving gi wakhal du leiraba na maram oraga aikhoibu kanbiba aikhoigi damakta macha phawa ka thokpiba aikhoigi damakta sarga tengthokpiba sarga amasung malemgi leisem mapu pangalda lousingda aduga magi maido kanam lepa ngamdaba mangonda Esorda aduna aikhoina wakali injang hautabagi wakatli chak kanbagi wakatli paisa watpagi wakatli paisa laitabagi wakatli adagi di yum leibu harau kid later Atoppa mi magi yum khara phajaba ub matamda kaina adudagi di aina tawning thabak adubu Atoppa amana phangi matamda Atoppa phangi bechel naudagi damar haraugi mot aina phangmani gumani khudingmak singna khoi thamoi mani mak leitaba nate adubu papne khoi punsi adu oipam thokte aduduna aikhoigi punsi ase define tawpham thokte thagatpana thanba punsi ogadabane maramdi thagatpana thandaba thamoido wakatpagi makonne the heart that is not filled with thankfulness is the house of complaint bitterness grows well in the heart that is discontent penthokdaba thamoi aduda akhabagi marui yamna thunawi aduga haiba adunani thajabasinggi marak nungsinaba phajana leiraktaba kokna ningbagi wakhal leiraktriba adagi di yengthibana thalaiba chindana ama thamoidana ama maithongdana momon mino thamoidana khutum singba urachel now sing nang amasung aibu kawiba se thagatpana thanba punsi aduda hingnabagi damakni adubu thagatpana thanba punsi aduda hingbagi mota wakatpagi aduga murum sonbagi migi mathakta murum sonjanbagi adagi migi mathakta complain tawbagi aduga phizolgi adagi di sak-i paisagi career gi chinjaki yumgi opportunity gi complain tawbaduna kaidawe complain tariba ai khakting nungai handaba nate adubu ai ekhoibada Kristagi ina kanbiduna thamkhrabe chil naw singsu wahal makhogi mayokta pap tawal
Again. Do it with what's it called? Be thankful. Be thankful. Thagatpana. Nang na pamba, nahak na pamba, punsi career pangdabe. Nang na pamba paisa laitabe. Nang na pamba yumda hauzik laiba pangamdabe. Ado paisa yam na sang balay na ama nangon da sunaram basuye. Cancer na be. Chara na makatang chara hingba mi sing joy quick marakti yaram be. Aduga mi gilaman toy manamaram oiraga ikai bidang mi sing joy quick marakti yaram be. Adu Christian oiba daragadi. Esorbu thagatpana bagi maram kari mutlate. Ramaina. Ephesians chapter 1 verse 3 karmain hawi. Paul magis thi horok matanda. Aikoibu Krista da sargagi mapam sing da labor Thawaigi oiba bor pumnamakta loyana bor pibiba aikoigi ibungo Jesu Krista gi mapa Esorbu kari. Thagatlu. Now, I can say 10,000 reasons. Praise the Lord, O my soul, O my soul. Blessed His glorious name. Man, the man had to say, "Pardon, have the Esorda Hangana with them Saruk lising Tara Tara." No, Saruk lising Tara Kagdanatele. Saruk lising Tara, Tara, Kujing lising hen, but Adugumbagi Maram sing act and lady. I couldn't honor the Sorka the line. How's it not so say the Pizo Kanaki Pala Pangono? How's it going to Hingley Punsi Kanaki Lapono? How's it any Imunu Kanana Pivino? How's it any Hingley Punsi Mang Tana, but since the Sak Tonger with the Maka Chapu, Lane with the Maka Yum, Tum, the Namaki Kanton, Mompak, Paizub, Adu Piron, Atabasing, Adu Maru Mapang sing, phone, laptop, tablet, Kuding Maxing, Nahaki Punsi the labor, Kuding Maxing, the Maru or in a Mapu in a Kanaki Lapono. Matangi Tangnabam Nikupana Hongat Lakadori was Sordo Kanaki Lapuno. Horening Nungdang, the Yum Chalakanda, Ima and a Korokudri Imado Kanana Pivano. Ipa and a Korokudri Ipado Kanana Pivano. Adugo Inkraba Ninkam Tagi Matam Asida Lumna Nabi the Magna and Nuan to Mother Nangi Pamung the Kanaki Lapana. How's the Hingley Punsi? Nahaki mitna uriba ningki sa bakuri mo sinagi mamal lang naman sa mga pibang ambra. Ay ko yung holy ba nung sa sora si mamal lang naman sa mga pibang ambra. Nang naman ay ngon lagi patabang nga magi panggal asigi mamal lang naman sa mga pibang ambra. Lon thong na nabagita wanga na nabagita maglay ba panggal asigi nang naman sa mga mamal pibang ambra. Ay ko yung hingin na nabagita magtaway asigi mamal lang naman sa mga pibang ambra. Ko yung magsingis ay ko yung lem na pangi. Tabang pan bagi imay pan ay ko gida magloy na maglay adu imay pa phang na wi na nang mas kay kay tabak subag. You see? Oh karan kalambe. Oh si di ay isang tansa ba isane. Achum ne. Talambe tabak tarambe. Tabak surambe. Kana lagi panggal. Kana nang na punsi pibiyo. Si til na sai. I quite see Karigumatam the Taza by Queen Karamana Pop the Gamba Targadi. Prabhu Bibi, Prabhu Bibi, Prabhu Bibi, Prabhu Bibi. I couldn't Bibi and even Bodokotan, Pangmat and Prabhu Tache, Prabhu Tache, Prabhu Tache. Prabhu Bibi, Bibi, Karino Bibi, and Maria never holding sword. Still now, I couldn't need the Nangamasung, I get them up this one and Bibi, Haksang, even borsing to walk Adobe. Cancer Nave. Cancer Nava Kanagumba Madi. Anabdun Marmorkan the Narang Sivi Yokra. Nangding Nasiva Wing. Haksangi. It's a pinabiri, Hagi Nupi Pinabiri, I get Nupi, Marak the labor, Marie sing Nungsi with the chocolate hanbiri, in Manungi Nungsina in the chocolate hanbiri, Tongan Maong gave, oh, I know Asibo him with that Asi Tabak plan power seven and begin low sing I call Ibumang walk in the pinabiri. Other than that boy, but I hired Bukuli Muxing as a sort of country, me from the Apang Bane, do a see Madame Wakalamata Kalo, with Taza and Namasung, I wanted I could Panglam but
Panglamba nakong hangdok pire tanglamba mit panghan bire siram menga han bire khangam da nungge ba thamoi palam sadong ba thamoi pan bire nang amasung asi khange asi khanglaba matam da phawba nungti nimit khudingi ningba thungdaba khara oidaba khara pamba phangdaba khara gi da makta wakat pa nang amasung ichil na sung asi gi pap tagi nang amasung ai puning hopam toy kasi hakjang gi oben hakjang gi obes kaktan khan ba matam da su aduki matik yani masing mangani hakjang gi ba bor masing thi matam da adu bi Ephesians 1:3 dan harb da ko Ibungo mahang mahaki nungsiba amasung thauza da dharma chenba amasung chendaba kanbiu phangdaba sung kanbiu phangdaba khudimak singda hakjang gi oiba bor hakjang gi oiba nungai ba hakjang gi oiba thauza khudimak sing mahang mahaki common grace khudimak sing marang kai khudima da pinabire adu nang amasung ai gi damaktadi Christian oikraba nang amasung ai gi damaktadi taibang panbagi mi singna phangdaba aduga phangnabagi damakta honarabasu ngamloidaba adu Esorda Christa gi mapana nang amasung ai ngonda lemna marang kaina amata watna pinabire thawai oiba borsing aran khubam Pap amasung ay ranna maram oiraga taibang panbasin nungai na leibo iba tayo Christa yaud bo iba tayo di siraba matunda norok chatpas lengdrabane Esorgi asawa phangba soidrabane adu ibungo mahaki asawa du chai jam hete lising nete lomba naideba punsi phauba taibang panba asida leiba punsi asdei khudub lag hena norok Esorgi asawa nungti ni khudima ki experience adu hingroga du punsi adu nangamasung ai gi punsi ne adu nangamasung ai gi haibin bagi maron natana nangamasung ai gi abatabagi mapal natana Esorda mahaki emak dangar machana pa Jesus Christ adu nangamasung ai gi pibi bagi mapana nangamasung ai na phangadu ba dandi mangona thangkle nangamasung ai pap mangona thangale adu nangamasung ai gi ma cross matak sibire phumle numit khumi chuba numit ingale mabu thajabagi mapana pap sing kokchaba phangje price lauthokre pap ke to molgi ningka tamle pap ki boni dagi thadoi aduga thawai bor khuding mak sing amata watana amata khatana thajabi memi ku pungja alda pumnamak loinamak phangalaga nangamasung aibu sargagi nagrik ohenbi asidagi hena chauna ibungo ma ku thalo dubagi manam kra leyogi Esorda bu khangdu mi sing thagatpagi hoi adu achumpadi nate aran bane adu kar bhab ta le adu ai Christian ai Jesus Christ gi tungila ai aran khubam phange ai di sarga chala do ni haina hai kraba Christian aman Esorda aran khubam gi mak thagatpagi matam Esorda magi punse thawai gi punse to wir kraba thaba khuimak singa gi mak ma ku thaugan jada matam da there's a problem with that heart ai khoi gi marak tasu hakjang ni ningma thungdabana maram oiraga ibungo mangla pinabirba arang khomi thabak adu mirairaga ibungo mangon wakat liba mising khoi marakti yaw bo ba targa de chil naus thamoi chang yeng bi there is something wrong with your heart thawai gi damak Esorda nang amasung ai gi damak tawbiraba thabak asina hakjang gi damak tawbiraba thabak asri khudum aduki matik hen hele taibang pambada paisa mayam pira akhu paisa pahen boy bata su Christ yaw boy bata ni paisa kar sunate lanthum kar sunate aduga mi sin ikai khumna ba ya ba career kari sunate pari samban mari mata yum in khol chawba mi sin ikai khumna ba adagi awang ba tha ki thabak to ba kari amasate Christ yaw boy bata ni anything and everything in this world is vain without Christ. But we have Christ. And if we have Christ, we have all. Still now sing. Matam magi yekna boram bai ku magi macha ko biba. Matam magi mayo ko leram bai ku magi missing ko biba. Noroki nagrik or manang masung sargi nagrik o hen biba du har khudimok sing nang masung ai phathau kim pan natana magi masana ba Jesus Christ karam ba masana ba Jesus Christ pap khangdeba pap yaudeba pap tawdeba aduga asem Christ amak pa yaudeba Christ adubu nang masung ai mamda ai khoi gi mahutta ai khoi gi damakta ai khoi gi maphamda
ꯑꯩꯈꯣꯏ ꯀꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯐꯥꯎꯕꯗ ꯈꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯑꯋꯥ ꯑꯅꯥꯗ ꯃꯤꯁꯤꯡꯗꯒꯤ ꯈꯛꯇꯪ ꯅꯠꯇꯅ ꯃꯄꯥ ꯏꯁꯣꯔꯃꯛꯇꯗꯒꯤ ꯃꯍꯥꯛ ꯐꯪꯗꯨꯅ ꯁꯤꯈꯤꯕꯅꯤ ꯑꯗꯨꯒ ꯍꯨꯝꯅꯤꯁꯨꯕ ꯅꯨꯃꯤꯠ ꯊꯦꯡꯅꯈꯤꯕꯅꯤ ꯑꯁꯤꯅ ꯅꯥ ꯈꯔꯥꯔꯣꯏꯗ꯭ꯔꯥ ꯑꯋꯥꯕ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯀꯔꯤ ꯀꯔꯤ ꯃꯌꯥꯝ ꯊꯦꯡꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯑꯋꯥ ꯑꯅꯥꯅ ꯆꯥꯛ ꯇꯥꯡꯕꯅ ꯏꯀꯥꯏꯕꯅ ꯑꯅꯪꯕꯅ ꯑꯗꯨꯒ ꯀꯦꯟꯁꯔꯅ ꯂꯩꯅꯥꯅ ꯂꯧꯊꯣꯛꯄ ꯃꯥꯡꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯔꯥꯟ ꯈꯨꯕꯝ ꯅꯪꯒꯤꯗꯃꯛꯇ ꯂꯩꯔꯦ ꯁꯔꯒ ꯅꯍꯥꯛꯀꯤ ꯑꯣꯏꯔꯦ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯏꯄꯥ ꯑꯣꯏꯔꯦ ꯈ꯭ꯔꯤꯁꯇ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯣꯏꯔꯦ ꯅꯍꯥꯛꯀꯤ ꯅꯌꯥꯝꯕ ꯑꯣꯏꯔꯦ ꯈ꯭ꯔꯤꯁꯇ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯔꯦ ꯈ꯭ꯔꯤꯁꯇ He is our older brother now ꯑꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯃꯁꯨꯡ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪ ꯑꯃꯁꯨꯡ ꯍꯔꯥꯎꯔꯣꯏꯗ꯭ꯔꯥ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯔꯥꯎꯕꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯎꯔꯣꯏꯗ꯭ꯔꯥ ꯃꯤꯁꯤꯡꯅ We do not be thankful for Christ. We do not be thankful for the gift of this great salvation. Even if you lost everything. Remember? We have gained what cannot be lost. Taibangpanda leiba khudimungsina mangba naiba ngaktani. Kayam kuina thabak tawni. Paisa kayam kuina laini kut. Igai khunaba kayam kuina laini. Ni thagar pibu kayam kuina laini khoi. Maru bang kayam kuina laini khoi glana. Ai da makta nungsiba ai ichanu pi aiga kayam kuina laini. Khang ngamde. Adugo aran ko Krista Serga Jesus Ling like It's a call to be thankful. Polli. Why is it thagatpana karamai thagat, Verse 28. Maram pumnamakta. For everything. Oh. Maram pumnamakta haise. Aigi nungsiba ichasi karigumma. Sihiboy bataragani. So I thank God for it. Aina khwaidagi pamjaba thabakse aingondha isorna pibida boy bataragani. Ai harawadra. Ai thagala. Ai khwaidagi nungsibi munung khudingmak singse aingondagi loinak lopthoki boy bataragani. Ai isor bataragadra. Adu hangbai wangna chumbar. Remember the high wise and high for all things, for everything. Answer is very simple. Yes. I want the aiki ichal lothoki boy batars. Aiki imung lothoki boy batars. I want the cancer na boy batars. I want the later blundum kudding muxing chrising me the monkey boy batars. Aiki nupi on the lapki boy batars. Aiki nupai on the lapki boy batars. Aiki marimata on the lapki boy batars. Even then, we should be thankful. What is the motivation to be thankful? Romans 8:28. Kari Romeo Nipan, Padakon Nipanda. Yung say, Kari naman si Tauri Batabaks. Why sings? Maramdi isorbu nungsiba makhoi kidamak. Mahaki aningba matung inna kaubiraba makhoi kidamak. Kaidawi isorna? Thabak pumnamak. Phanaba kidamak taubi haiba aikoina kangi. God worked everything good for those who love Him. Everything means everything. Nangamasung ay nokpa matamsu, kappa matamsu, punsin bagi matamsu, kaina bagi matamsu, pok bagi matamsu, si bagi matamsu, mai thiba matamsu, mai pakpa matamsu, ikai matamsu, ikai khumnabam phangba matamsu, adagi makha taba leikha taba matamsu, wangkhatpa matamsu, chara henba matamsu, puk thanba matamsu, ising khorangba matamsu, ising thanba matamsu, cha thanba watba matamsu, cha thanba paingi leba matamsu, bank account paisa mayam yaw matamsu, bank account paisa machit am yaw matamsu, ai yakoi maru mayam leba matamsu, maru amat leitaba matamsu, aduga kham thengna wab matamsu, kham thengna
nungai ba matam dasu Krista gi mingi damak ta awana kham theina khang matam dasu adu Krista gi mingi damak ta nungai ba mayam phang matam dasu hiran khuding mak maram khuding mak matam khuding mak pungsa khuding mak adu go thaudo khuding mak sing adu Esorda maha pu nungsiba mi sing gi damak ta makhoi gi phana ba gi damak ta thabak khuding mak subi hoi ai gi icha sikhi boi ba tar ga su hoi nahak taibang pamba nangi nungsiba na chagi mai thong bu uba phang hing boi ba tar ga su hoi Jesu Christ gi mingi damak nahak siba ma thau ta boi ba tar ga su hoi leikai na nahak bu Christ gi mingi damak in thokpa matam lak boi ba tar ga su thagatlu thagatlu maram khuding mak dam kay ham to na ko sura ga ja dar kay ham to na adu thagatlu kari dam tan ai khoi phan na bidam sor ta buksu adu ai khoi har bas khangmi nei ai khoi lak ba awa bor basu nungai bor basu ai khoi bu nungsi be ipa de lak pa ngak ne mapa matan macha ama bu sin na bidam ta phura Paro haba adugum chapu yei nupa na chapu yei matan chapu du kai na ba yei bra yei den hen thijana ba kidam maktan mapa mama na macha bu work matan kari dem makta war hen phan ba kidam maktan adu khu desire adu bichil na so khoi pap amasung aswam khoi ningba thung ba khoi mok sing maram oraga ai gi de khan badu maram oraga isor gi mati mangal gi matang di he khan da matam ai gi damak ai nungai lor ai phangol lor ai harau lor ai gi har bu che lak matan da ai bun thok khudi mo sing do o hai ba se Esorda ai punsi gi da mak ta ai ha ki he na phana ba du mangi matik ma gi da mak sin na bigado ba ni ko hai wa ga amma ta khalak ta matam da ni ai Christian oi ba to ai church ka ba to Esor mawa laude Esor mathau ta de ai punsi da ma ning ju chamane ning ju chamane ning ga wa ga ra ga ning ga he na wa kai kan ro du na ai to Christian oi be che na se adu gum na tha da tha do ki ba mi sing amu khan hai je adu kiningai ne adu mu kiningai oi ba ani sun laite adu aduguma taibang pambi awa ana lakpa matamda Krista bu thadokpa Krista ki tungin matokpa misingdo Christian oirambadagi oidaba natte aran kubam phangambadagi aran kubam mangki binate Christian sugoi oide aran kubam sungpang phangde that is very clear maram the Esorda aikoi kanbi matamda kanbi ga thadokpa nate he not only save us but he hold us he safeguard us and he will glorify us aikoi Kanbira matun ai khoi yan bi pai bi ngak bi sen bi de khoi mati ma dum thok pi ni adun chil naw sing ai khoi na awa ba matam da chatpa matam da ning ba thung da bagi lambi da chatpa matam da adugi awa ba dagi hai ba awa ba adu seasonar ai khoi gi punsi da Esorda to bi ge da ang pa thabak na hen hen adun praise him be thankful don't complain don't murmur be thankful Sure thak adu cam toina night shift laite week off laite sure thak na mi demak kare pona matam pumnamakta thakal matam pumnamakta mood depender thakal hai ni ngasi nang sure khar thakaring bar law boy sei sak sing asi di sure thakaring bar hallelujah amen law sei church da ida khuba pusi chagoi sa se ngasi de bit khare yaw de sei sang na te khare im tan de maran de aran khum leng nang so ai de mak ibong mahang na pinabi nungti khuding gi hiram khuding gi ibong mahang na ekoi mak masana pa Christ sakim on thok pinabi de thabak subiri aduna matam pumnamakta every day every second every minute every moment every year every month every week praise him kramai thagadina adu oi tagadi kramai thagani adu se pon makes na hi Jesu ibung aikoi gi ibungo Jesu Christ gi mingda kana gi mingda thago Jesu Christ gi mingda kari gi mak to mar aikoi phangjaraba khuding mak singa se Jesu Christ gi mapal na phangmane aikoi matik chama gi maram nate aikoi phaba gi maram nate aikoi gi hai bin gi maram nate adu Jesu Christ gi mapal na Jesu Christ na kai na khoi ai gi mingani yu adu ai gi mingani bu khoi mak ai pa na khoi na famda kari tawbigani adu aikoi na prathna tawba matamda aikoi da mak Esorda pibiruwa bor khuding mak sing adu aikoi prathna kayam sang tawi kayam haina tawi kayam nan tawi kayam posan tawi nate Jesu Christ gi maram
aduna mahaki ming ne ekoi na phangjaraba bor khuding maksing phangjaraba even ekoi awana khuding maksing adu mapana ekoi bu Christ gi sakam on thok pire ko kana mapana Christ gi mapana maram de ekoi na pap ki maram ekoi awana tamat na ekoi Christ gi Esorda gi lap thok gi chen thok gi adu gi pap to gi wakhal ne adu ko dum sibu dum yar pap ki to ne sibu ne adu ko to de adu ekoi yanbi kanbi sembi pusunbi adu Christ gi sakam on thok kana gi mapana Christ gi mapana ekoi mapung ba gi ne mahaki mapana adu kana kana thagadise kana thagadise ai nate ekoi sa nate ni nate kana nate kana ipa Esorgi mafamda pon sin ne wa hai ma jiu machane adu hai wa jiu macha ma ta matam da it's very counter cultural, it's blasphemy in one sense. Jiu macha kana ta ne Esordi pa ko de. This is what Christ has done for us. As in Christ, once He was our judge, but now our Father. Aikoi buwain gadawa mapur me aikoi adu ma Christ gi mapana aikoi ipower aduna karma thaga du me Esorbu Jesus Christ gi mapana ipa Esorbu kari de makta hiram khuding ma gi de makta karma tanda matam pumnamakta kangdana adu chena na ki ran kum du gi de makta thagatpra na ki ran kum adu gi de makta na pu na Esorbu nung ki mi thagatpra sila na kayam mot panoi khoi kayam sing the banoi ko kayam pap chelam banoi ko adu kayam chaw na ma ki thau chaw da nangai bu kan ai gum laba papi kan ba kaya ning the sa kare mang ba ibu phangbi khare mitang ba ure. We sing that song, right? See? Now verse 21. Verse 20. Esor ki Thawaina thanba thajabasinggi adu Esor thagatpana thangani 21 karino Christ bu ki ba gadana na khoi maga makha pona submit makha pona I can hingli ba tebang pa se makha pon ba je pam da ba tebang pa. People hate submission. Our society hates submission. Our society hates authority. And that is a world where we're living in. What's the command? Submit. Makha pollu. Kanagi Atoppa thajabasinggi. Atoppa itil inaugi makha pollu. Chilinaw sing makha pon basi phattaba natte. Submission is not bad. It's good. Esorda thambibani. It's God ordained means. Esorda langbibani. Adu akoi ba pap na maram oraga haiba makha pon bagi matang asida authority ase Esorda aran pap maram oragan Esorda pharam sung sen pibirakhraba authority ase matik ase taibami ba nang musung akoi pap asna maram oraga mangthoi singhande. Not only submission is good, but authority is good, but sin marred it. Sin destroys it. I am going to give an example. Manipur, yam maming sa momo idukana malay. Ay idukana yam hawa na hani. Nung manang na sa ragana char, momo na pasana hawtre. Asi mo sung how momo na ti hay bidi yaro. Nang how to numiti tingro bin. So authority is good. Adugu pam na maramuraga high authority lan sinabagi maram na akhoi marka phattaba maong gi oiba authoritarian oiba maong singda thengrak sing lerangani aduga chumdaba maong submission thengrak sing soidana uramani aduna maramura kanda submission tobu chumde authority se phatena khanba sing yaw tar ase ai haji chamana kari chamana ta gadi nong phadok chulor kanda hawtaba numite thengro budagi numitu dagi asi imhum su gaw hawtaba mhom nene wakal khanba adu apang bagi wakal. Authority is good. Now, however, verse 21, see, like section of verse chapter 5, verse 22, chapter 6, verse 9, power connection, mapamne. Madam, the higher submission, makha pona basi karam haina singlup manungda, upang have the man imung manungi obada, maruina, mama, nupa, nupi, mama mapa, macha, anduga,
manai amasung mapugi relationship khudingmaksing adu ma phajana hen mayek sen exaggerate torakani aduna asi phajana Christian moina Esorda wahai gi matuina submission amasung authority matang achumba amasung aseng do khangba mathauta aduna si yam chamada authority is good, submission is good. Ko asli house adu haibdu phaihan kadang haib kari namang da phaina adu je ko yengmina gani now I koina prayer of confession gi matang da Romans 13 bagi matam da I koina tham kraba authority ko himsin kana tham Esorda thamane it is good because God ordains it Esorda phataboy gira apabo oira apabo sim oira phataba sim God ordains it now haibasida mayam kare hagini tantrum em throw the me mayam adugi government adugi sim adagi sim jil now sing thajaba mo ko si khangi whomsoever CM morning boy looking morning boy karamba rajniti dal na pan boy oyo mapu do kanano Jesus Christ is the Lord aluga Manipur khakna tana se Manipur di chawman gre ai khoi gi punse thoi ba thaba khuding mak sing se Esorda aning ba pa ma gi du gi matung in nga kan it's under sovereign rule sovereignty and sovereign power kari amata aduga po hiram amata magi aning bagi wang mada aduga magi pangal gi wang mada kari mata thok pulate so hai bu khoi khang bagi maram na kai lai ko yes authority is good if authority is good submission should be good ayo karam hon submit tawni karam hon submit taw haibasing asi so khoi makha ta na khoi taminara kan aduga haibase ko chapter 5 verse 20 gi makes in the taminara kan aduga khara dum haibo ba tar ga karam authority they khoi submit tawni now clear ore ko authority is good if authority is good submission is good ko adu oi ba tar ga di akhoi wakal se Esorda wahai adugi matung ina submission makha pon basi matang Esorda wahai matung ina akhoi wakal amsung khanba amsung khangba mo ngase semdok po chungthok mathok ta au mi da no lo hai bena te makham se da haris thengna mi da purpup tar kan da submit to hai bena pona premises yamna clear on is set to kana man hai haris na khoi amagam habidi thajal mase Singlup ka singlup ki mapan leba mi singa singlup ki mapan leba authority sing relationship lay adu haiba matang wangang go ba targadi sangkrani adu text sida text ki focus sida ekho yengse kaurisi garino what's it called to submit to one another in the body of Christ Christ exam submit what is submission kaino makha pon phai se kaino definition on high boy batarga the form season why submission have why say some high batarga it's willing to be under somebody okay what is submission is this a willingness to be under fellow believer no matter their background or who they are ai khoi mathak ta leiba kanagumba amagi makha pon hingba duni asi why submission in artha adu high ba du art adu singman pusla poi bata ga kai high so what does this submission means in the context of local church willing to be under other believers fellow believers adu high ba singlup sing manung sirasu isona luching ba sing thame elders sing deacons sing moi makada adu ga te mature believers sing khoi sing adu makada aduna high basi kaido karino high boy batargati high bas submission gi call se high ba aina submit to gudre mi du chahi kaya miyami nahara ahalla paisa paibara paidabara larik haibara haitabara aingondagi hena haibara aingondagi wan haibara kariyamat nate if Esorda nangonda kauriba makau bise submit tawnabagi damakni singlu manungda thajabasingi marakta thambikhra luchingbasingi makhada aduna submit angka hot kanu ai hui problem kanu hai ba ta ai hui angka hole ai si gumba mi sidane aina submit tawdu asi gumba mi natabadi ai submit tawra mana kari khangina ngarang nahan kitang prison or puda ngari mana ingonda kari hai bangam dina si adu singum lai pun pokte adu singum hai pun adu gumba ngangi ba adu gumbagi
Midyeng the Wakan Kale me the Matamoy the Napal Natanba, Tamoy Chang, instead of Punsi Chang, instead of cross to Jesu Christina, Kayam Makata, and Kumaga, I could be Bagi Hybrid, Maki Punsina Kang the meaning. I think high with the media pattern over that maybe he is an immature believer or not a believer. I don't know higher submission say Karamina Singum the Uber Pangani. Mutual honor, mutual dependence, mutual love, and mutual obedience. Higher Amman Amag Mathakta, Amman Amag Makapona, but Amag Amag Ikai Kumnava, great Pam, Ekuna Roman Show, Amman Amabu Atoy, but in Nina Duna Ikai Kumna, see, very clear. Amman Amagu Nina Dunavan. Adu Obetargadi. Simon Dio, IS officer, she know the yard of Rickshaw to Pad, Ilakunum Hotel. My water Hotel. Carigum Rickshaw to Pad and say Rickshaw was a young Pamalhai target. Municipal Council, Sumsilla Galeva, Christian Amana, sing up Amada labor, sing up to the yard of IS officer. I'm on a pop to Matam. I was receiving the Palan to over targeting. IS officer target. That's what it's look like. Pastor na katang haibitag ni member kanam tayo na matauta de adugi wakal labor with that. That's dangerous. That's dangerous. I want to say missing sila kan wang nga daw natin. Ay say kung missing sila loy na gani. Ay say missing sila sa inyo. Ay say kung missing sila Bible pa man ni, like pa man ni, pradhan taw man ni. Marup sana ni. Hen na toy na wari sana ni. Nate, karim ta nate. Kariyamat nate. Adu kariyamat lay pham thokte. Adu singta machira mat pham thokte. Maram de ko Ephesians chapter 2 do kari yengre. Pal do kai do kre Christ gi igi me pana thugai kre. IS officer laite rickshaw wala laite sweeper laite adu peon laite adu gi ina khunba khundaba car thauba thaudaba char macha ngong macha lari khaiba haitaba sakhiba phajaba adu gi English ngang bhaiba ngang bhaitaba apang basing ma karimat laite Christ gi ma pana khudmo sing do amma to ma gi hakchang na pusun birakhrabani loina mak amma tane Christ gi hakchang ni Christ gi kaya ani adu amaga coordination da amaga nungsina bagi ma pana amagi haiba tana bagi ma pana adu ta du kramana khangani in bagi ma pana khuding mak sing adu da haib amagi makha pon bagi punsi upham thoi singlup tagi adu haiba asisu amu I katana te taurise masu tawi adu khudombi thineba jaga kariyama laite I hanu so yampana hajibaduna this commandment is individual chawbina ingera iloigera I inni adune tawuduje asongi hongbasina tawgera tawroigera I di Jesu Christ gi tungin ba moina magi macha moina magi mi moina mangonda Magi michang amoina magi haibedo ai tawgani hongbana tawgera tawroigera chawbana tawgera tawroigera aingonda misingna submit tawrokera tawroigera aingonda misingna intokera intopiroigera ai gi wangang ba tabigera tabiroira ai Jesugi haiba ingani adu calling no koina submit. That's it. Adu haiba submission sina kari chutai no koi consider man the submission gi opposite kare no pride napa ai mangaire haiba ai mangaire singba ai mangaire wangba ai mangaire khangba ai mangaire mising masa khangnaba ai mangaire loksing leiba mayam gi kari solution box ai mayam gi advisor ai mayam gi kari haini counselor ai aina kari aina ngang thabak mayamna tabagi thabak aidi taroi tabagi matam hengre ai isana kaina tawjese kaina ai masak sengna khangjai aingondadi haibirakunu noina ngangngai da ai loina ma khangre aduna ai nakong close ai chin open adugi punsi thajabagi manungda thajabsing marga hingeda bunate adu makha pon ba punsi makha pole ba mi isorgi yathang illi ba mi amagi punsi nate tena sing mayek sing na khangbi nakong thingjilaga chin gadang hangdui ba mi do nama surba thajaba ba mi napal na mi bi
adu hai ru punsi nang so hing de banate adu hing li punsi se isori aning ba nate adu isori aning ba nate ai gi chin khatang hang do ko do banate adu ai na kong su hang do ko do ai gi thamoi su hang do ko do ne amana amada ko aduna makha pon bagi punsi se noluk pagi punsi do urpane noluk paduna kari hai gani hoi ai atope chilina ai gi pap sing semdoro pa matam da hoi ai papi ne ai krishna kan bi oi bata ga su ai punsi asom le duna ai pap sing tawe adu ai so na tawram mani tawram bu su ya ai bu mateng pangbe ai bu kopi ai bu mateng pangbe adu napa than ma thamoi ni kari hai ni pap sum chu thok matam e ai bu du ma tawram du man ran cái năng ấy suy âm của luôn là năng ấy sẽ không được hả ấy Christian này ấy Jesus Christ cái tung này năng môn đây hàn này Christian năng ấy du mà tao ni khăn rồi cái này tích lại năng anh môn đó ngồi ngang thì nó cái sinh lục chỉ là anh môn đó ngang bằng cái cái nam lấy thế ấy này power đi này coi được không khoai đấy cái nung sinh ngay vậy ba khoai đấy cái nungsiba utkadau mi do adugumba mi do thada bisil na sing karigum na hang na sing mung de hingum matam na ki thajabana sil na naw dana nangi asum na amasung nangi pap adu ning khatam nangon de la kan heichil na asin nangi punsi de gi ui hongdok pi sengdok pi waina hai bo ngam de ba phim nangi punsi du hingba oi ba ta ga something is very wrong with your life. If any of your brethren struggles to come up to you and talk about your sin, you are in trouble, not your brethren. Yan tabra. Ai gi til naw na ai ngon ai pau ki matang na hai bangam da oi bata ga di problem do. Ai til naw na ai ne. I'm in trouble. Not that brethren. Adu hai bu khudimuk sing se karam hai u la kani karam hai u phang only and only when we look upon Christ. Adu ne pon pham se da hai se kari hai submission tau du se he oi gospel community church se yaura ban oi church yaura ban na dum submit tau na te adu primary reason ate ai ding ngarang na han de lak se ban ai ding ngarang na Christian ojer ek ban mayam gi makha ponjar ga mayam kong kha da seba to ga joy adu gi maram kariyam na te kari gi mo submit tau here is the reason Christa bu ki bagal in fear of Christ. Who is Christ? Why should we fear him? He is the King of Kings and Lord of Lords. He is our Lord. Before we submit to our fellow believer, our submission is to Christ, and Christ wants us to submit to our fellow believers. Ubra, adone change se. Kristo kana koi Prabhu ne koi ningthau ne koi mapu ne ai koi khuding mang ne aduga mahak yanan ai koi thadam ichil naw sing gi makha pon jing da ai koi ase Jesu Christ bu thadam gi pa la mangona na makha pola bani mangona makha pola mi mo ne ma ge pa ma se kai no thajaba ma gi mi na makha pon, but that's why adu oi bata ga nangam sungai Christian or nangam sungai ngasi nimita gospel community church as the member ama oiraga Jesu Christ bu kandi ma bu khanga na Prabhu ne thajaraga thajaba oiraba Christian ma oi bata ga di na ki na chin na sing gi na mafam da ai ko ichna na sing marakta submit taroi do makha po do gi maram kari amata leite maram di na ki Prabhu do Christ oi maram na. Paul is very wise. Yamna singima marandi mi sing na ka thoro ka do ten ge ma dum ubo bhange o marandi taibang pa mi bagi pa ne ke ai IAS officer ni ma di sum si pani asi ai kraman submit taru dinu asi awang ma thaki mi ni asi ani ma thaki mi ni awang ma thaki mi ga ka ma na le dinu asi di kano ST group te lakpane adagi general oi bai ka maina phamin re ST SC OBC adu mai mayam khudi ma sing lon adagi lari asi lari haida bakang lari ai ka maina lon ai bible bai ma bible ka maina ai lon no adu kariyam matra laite if you are believer Christ is your Lord and if he is your Lord in fear of him submit to your fellow believers. As clear and as simple as that. That is a standard. Submission is standard. Go. That is it. Aduga hai amana amagi makha pon ba si Christ bu kibagi mapala thajabasingda uhangada was karamai how does it shows? How will it shows? Not by your life of independence but dependence. You depend to your brethren.
you are not independent of them. Thajabana chil now sing dagi chenthok moidagi ningkha tambagi punsidunate adu moigi makha pon moigi marakta leba makoi haiba taba makoi haiba inba makoi wari tanaba makoi counsel seat over aduga haiba asig submission say it shows life together, not individualistic. Aidi isana khangjai aigi decision kui mosing kamai lawa nungdang da prathana am tawre Bible mategam pare prathana mategam tawre. Now again we have to do this. Adu also utlake Bible mategam pare prathana mategam tawre phamung no long tar hippe adagi ceiling fan do yeng ung le ismai taw tar ismai taw on pare kanam te mataw tar ai si tawrage adunate biblical submission calls differently. Mok dose. Message Bible part. Prathna tar. Ohan kale. Fen yengera phaklang yengera thongnau yengera tha yengera thomsak yengera. Ohan kale. Wakalam lai. You see? Adu lo lower kanda. Luching basing da. Na jagana. Thaja bisil na ma. Trusted friend ma sa. Chinglaw si taw yana kale. Ohan kale. Kram jaga soi to ya gare yar chat kumja adu openness uk lakma namda kaino I si lep ai tore nung tek pagumna ai lep pa bani samjin nam sugya yar adu gi wakal natte adu suna natte. Submission requires obedience, and obedience requires self-sacrifice. Aina phanayam phayana khalaga puthokpo oiba tarasu ichil inaw singdun ichil nang yamda phani ha khande thajabasinggi or ati luchingbasingi advice lo ko aduga makona nya da boy tar tawgun hana harp optan phanayam tawning matabang oiba tar tawning boy oiba tar tawba tokpa. That's what submission looks like. Adu you see how they khoi hingliba tabang pas di aina isagi phagadawu du isana khangi kanamtana khangbunate ai thamo isana khangjei adugi di ai punsi isana khangjei adagi ai bu kari nungai isana khangjei adugi tabang pal hingbana marmor adugi cancerous oiba laina do singlup ki mi sing da naha sing da adugi singlup ki members ni laibana maram oraga punsi hangdokna bagi mahuda adugi Christa bu ki bagal na thajabasing submission tawna bagi mahuda makhoi counsel seek tawbagi mahuda tongan mong musmi am hingi adu shogini aning pam bana adu high badu Thawaina tam mi punsi pandanat punsi nat and you know submission shows life together, not individualistic. Adu say no division and partiality. Awangba anemba ahiba apangba thajaba thiba kariyamat later. The command is very clear. Submit to one another. Nakoi amaga Krista bukina bagi mapala submit to. Aduna takpadi karino it's announcing oining bay samasa na ki status quo machet ama lairam bayai. Lanthum mayam paingi lairam bayai. Sagai nate mayam lembe car kaya jeep kaya dagi di bike kaya scooty kaya marup kaya mayam lairam bayai. Nangi baking da tongan mantri mandal wanga mayam lerbe khuding mak sing do aduga nangi ming da doctor pak pa yai tongan mayam pak pa yai khuding mak sing do Christ gi singlup gi thong gi machin da loina ma khundom chango si. That's how we gather here. Awangba anemba ahiba sing we are one in Christ. One means one. Later. Aduna los le pasida. Nasi ko yang banyak kerana wise sing masida. Harus kita Thawaina mi oibatar koi thagatpana thangani matam pumnamakta do hiram khudimakta aduga Christa buki bugulana koi thajaba Atoppa sil naw sing makha pongani. Do oibatar sil naw sing. Na ki punsi adu thagatpana thanba punsi nahi hingleba. Nahagi punsi adu thagatpana defined over. Nahagi thajab ichil announcing nang matang word sana matam asigi nupa se or asigi ichil announcing mak punsi wa boy bata show thagal ka tum lebe. Or get law yadam ni bo
tôi porok so tôi chin tôi kabuk pok matang pok thrakadre mayam do mai mana changun wakhal wari ma mut kari manak te changun loirani nan aduna define tower akon butun oi batari jana sing puning hongbe na nungti nimit khuding maki nangna phangla ran go madu ki makte Isor bu thagat pra Jesus Christ ki mingda adu Isor di thauja lai habsin ha khang bagi mapana nangi awa bagi matam khuding makta awa basing makta na Isor bu thagat pra Isor nong pibi paisa adu yam lo su yan ro adu ki mak Isor bu thagat charaga penthopo ki punsi du hingra na trana laite ne wale ne khaitanga adugi wakhal du punsi hingra sina sing nahak nungti khuding Jesus Christ gi ming de Isor gi maphamda penthokpui punsi du tam libe missing oiyu see this won't come easily ko life of thankfulness won't come like this you have to fight for it we have to fight for it Satan wants us, our sin wants us, ourself wants us to be unthankful. But the Spirit of God wants us to be thankful. We have to fight for it. Fight to be thankful. Harabuna thanba, thagatpana thanmi ona bidam the lands on Christigi pangal, Isor gi thauja gi pa. Aduga. Sinla. Christibu ki badana na ki punsi adu, na ki thajabana sin na singi maphamda. Makha polli. Nahag nagi thajabana sin na amagi advice lauraga suggestion lauraga and harba suggestion adu afaba oiba targadi adu tawkhibadu karam matam na adu tawkhibage when was the last time that you heed to the counsel of your believer nahag makhoina haiba wahai sing adu tabra khang natana haibin bing pa tawba oibra aduga nahakna makhoina haiba tawribadu makhoina haibagi maram natabadu adu makhoina haibadu Isor gi wahaina haiba musung achum oibagi maram nahak tawra aduga nahak thajabana china amana nahakna khwali tawning mathaba ma tawduna ba harak matamda makhoina haiba Isor gi wahi matungna achum oibagi maram nahakna tawning ba thabak thadok laga thajaba ichil inau gi haiba inbagi punsi du hingnana bagi damak nahak tamoy dorang tawra nahak punsi awa batan pham la jerok matam nahak na thanda wakhal khanjrag lo sanjabra nataga nahak ki thajabna sin now sing invite toraga adu matan wari sanabra adu china nahak na sin now sing seba tawra thawal tawra makoi awa bada pina haibra makoi awa bada pibi bra makoi gi darkar le mateng pangbra makoi dona prarthna tawbra nahak makoi gi makoi Isor gi wahi darkar le matam namon gi Isor gi wahi gi mateng makoi pibra makoi khong khut hambi bagi punsi adu nahak hingbra natraga nahak ai gi khong moina hambi gi dawani ai di makoi na thagon bi gi dawani happy wakhal ka lebra nahak na nomajing mita Isor bu khumna ba lak matam da ngasi mi asiri ai gi punsi sin thajab sil inasing bor phangal dorge hana khalaga lapra natraga ngasi aingonda kana na thogol tawrakani happy wakhal ka khalaga lapra akon badu chumde ahamba chumbe 저는 제가 나오신 Thawaina thanba thajab oiba targadi kuna nai nimya krabu khuti musing sin verse 18 day verse 21 pawja Prabhu di esei nak esei libra thagatpana thalli nak punsi thagatpana thanbra amasung Atoppa thajabasinggi makha polli nak asengba mak awoiba mak thajabasinggi makha ponbra prana tawsi Pai Isor ayu mateng pangbi Prabhu ikoi thagatpadagi di wakatpana henki punsi mayam lai thajabisil inausingi wahi tabadagi aikoina khalibaduna loire phar hena khalak aikogi thoku punsi henki matam sing mayam ni Prabhu pap sing adui damakte khribu kokpi Prabhu na ki wahi na tarang mayek sing na taklab na gi aning basing dagi chilnau sing hai boi batar karigum matam dedi aikogi manung leba napals number moraga mi adugi experience me adugi status me adugi hingme punsi maril khui mungsna yengla kana Prabhu man habis in ba matik chai cha de haina khal on ki matam sing ekhui punsi de yawi Prabhu pap si den de kopi Prabhu na ki waina chamna kauriwa amana magi makha pona ba mchung na bu thagat pagi punsi se ekhui ben chakon bi thawai sing ba se ekhui pangal na ngam de Prabhu
submission gidam ekoi lan sona badakar ni Prabhu aduga thagatpa nathana punsi du gidam ekoi lan sona badakar adubu lan sokna badakar le pangal amasung losum sung khulai du Prabhu nangon dagi ngak ni ekoi bu marang kan pipi Prabhu ekoi pap sing mayek sing han birabadi Prabhu Isor pap sing puning hong na ekoi mateng pangbi pa Gospel Community Church is esei set pa singlu thagatpana thanba singlu aduga amaga makha pana ba singlu oihanbi adu asi mabana khoi Thawaina thalli haibasi akhoi gi marakta amasung akhoi gi wangwa sak-i oihanbi thawasi managi mateng ni je Christian mingi na khoi musung stobiwa Yesu mingi je amen